Manipur Top Channel gi ahan bamakta da maru iba paw katang hana update pisage lanai gari waira ga sanglak pasing pass piraroi government mapalam da panduna lairambadagi Manipur da handak ta halakiba miyo ani ngarang phawbada COVID-19 positive oikraba matung ngasi khakta da mama masa yawna miyo ahum COVID-19 positive oire makhoi ahum tharaga Manipur COVID-19 gi case masing taret sukhrei active case na manga leirei press na phangba pawda hai ngasi store swat sample sing rims ki BDRL laboratory da test to the COVID-19 positive oire haina confirm tawkraba miyo ahum adu amana sahi humdraga mangarom surabi hal oirabi nipini aduga atopa tuna sahi nipugu nipanrom suraba masanu pane makhoi more ward number 6 tali rotagini atopa miyo amaduna Kolkata da nurse oina thabak tawrambadagi handak da tholakhiba masagi sahi kungani thoirom surabi nipimsa amane hainasu phongdorakle yamne hena luriba paw manamuk Delhi da nurse oibi Manipuri taret positive oire Mamang na COVID-19 test to the negative oil anirak suba test to the positive oil pi ama yauna Delhi gi model town leiba Phantom Hospital nurse obi Manipuri maitai nupi taret positive oil na mapam aduda laikatnari hairi yamna thajaningai oiba source amana phongdora pada positive oil bi Manipuri nurse taret asigo hostel amatada toilet share tawduna lairambi test tawkidabi ama yauna atopa Manipuri nurse nupi mangasu Manipur gidamak me taraga marida hostel thadoktuna lanai gari singna satkre hairi yamna thajaningai oiba source amana phongdorakpada COVID-19 positive oirabe Manipuri nurse nupi taret adu mathang positive oiba thengnarakibani hairi source aduna makha tana phongdorakpada Phantom Hospital da pukhalakpa patient ama COVID-19 positive oiramadagi patient asika sokna samnaruba hospital asigi miyoi sing trace tawduna anirak hana test tawbada Manipuri nursing gi manungda nupi ama me 13 positive oiba thengnarakibani hairi aduga hairiba Manipuri nurse asi ahanba test tawbada negative result oina phangki haina wa haiba wafamsu make singna phongdorakli source asina hai me 13 da anirak suba test tawbada positive oiraklaba matung hairiba nurse asiga hostel amatada laiminaba atopa Manipuri nurse taru amasu makhoi masana mathanta test tawbada positive oire khanglakibani hauji makhoi taru amana makhoina thabak tawriba Phantom Hospital la laikatnari aduga amadi phibam lusilakpadagi Delhi gi Safardurjung Hospital la pukre hari hostel aduda laiminaba miyoi khara positive oirakpaga loinana ngasisu hostel adugi security gi nupi amasu positive oire nakalama romda positive oirabi Manipuri nursing asiga punna laiminaramba nurse manga me 13 gi ahin nongyai matungda lanai gari anida Manipur gi damak thokre hairi makhoi sing adugi manungda mari amadi negative oire haiba khangkraba matung makhoi gi imung manungna lanai Innova car ama tharaktuna hostel adudagi satki aduga am detect tawduna lanai oina bus amada satki hairi amaromda COVID-19 positive oikraba Manipuri nurse taret adugi manungda ahanba positive oikibi nupi adu ahanbada negative oiraga anirak suba test tawbada positive oirakibana COVID-19 na naraba miyoi singa laiminaramba miyoi sing asi yamna sectioningai oi maramasina Manipur da thokiba nurse manga adu yamna sectioningai oi hainasu boxi sigi thang phungdorakle atopa content masa maru oiba katanga hapsaramge me kunthraga mathoi phawa lockdown sangdokhrei miyamda posta yengthokpa khudakta thingjinkhrei aduga atopa pawmanamu containment area lakthokuna akoibada athingba thamkhrei Kolkata dagi Imphal da halaklaba matung haujuk lamphel da leiriba State Family Welfare Training Center da leiriba miyo ani COVID-19 positive oire haiba confirm tawkhibaga loinana area adu da COVID-19 pandemic ki akiba asidagi ngakthoknaba amasum laina asi sanduroktana bagidama containment measure kaya lokhotle haina Imphal West ki DCN Pravin gi serol amana hairi serol asigi matung ina The Manipur Pandemic Disease COVID-19 Regulation 2020 gi para taraga ni thuda piriba sakti gi matung ina hairiba geographical area adu siltauribe area sing asida leiba mairoisang office yauna makal kudima ki mifam punmada athingba thamlei area asida COVID-19 case ki active surveillance sing paikhatpa yauna sathuk chasin tawbada athingba thamlei siltauriba geographical area sing adude awang thangbada CS dak number 2205 of 19 of A na cover toriba Lamphel supermarket lambi khadana female health Worker Training School Numpokna Lamphel Sana Kaitel Chatkib Lambi adugo nungsuptuna MSPD CL gi office building ladiba area sing asini area si the COVID-19 sandokpa thingnaba containment measures sing lokholiba asi thugaiba lanai miyoi organization amas institution sing gi mathakta IPC gi 1860 gi section 188 ki makhara dandi piningai oi hairi atopa amana ngarang Kolkata dagi halaklaba matung Lamphel gi NIT gi A block ta leiba quarantine center da quarantine tawduna leirakiba Kamjong district skip village ki nurse nupi ama COVID-19 positive oikiba aduga mari lainana area adugi akoibada laina asi sandorakpa thingnanabagi dama NIT A block A gi awang thangba leiriba NIT laboratory khadana NIT gi civil engineering department nongpoktana boys laboratory aduga nungsuptana NIT gi main entrance ki sangpham oiriba area sing asi cantonment measure oina athingba thamla hainasu laukthokhrei